Social media da thadunaragpa update post khara khomgacharaga mayam da pathoksari ahanbada explore manipur hariba page asidagi laukhatcharaga mayam da pathoksari ahanbada maxina paunamgi sengdok warol lupna nataisa daba pirol selaga amuk hana reels namlaga thagalakanu hairafau lupki yathang indabi nupi ama oibana mahaki sengdokse asi social media da thagalakpani maxina paunambu advertising agel amatana engage tawba yaroi film dasu role amatada engage tawba yaroi makeup company singnasu mahakpu engage tawba yaroi karigumba lupna piriba chana pathap asegi wangmada kanagumbi amana maxina paunambu hariba sing asida engage tawramlabadi madugi daita isana lawsagadabani haina KCP People's War Group na cherol ama thadorakli Mathangda mioi ama thauri yanduna siramle sugunu police station na konba serok thong manakta leiba loksangda mioi ama thauri yanduna siramle thodok asi ngarang numidang pung 10 ga makhairom tarakpa aduwaida thokibani Laikhidraba mioi adugi maming KH Birjit Maitei sahi kungateret apokpa Laikhidraba KH Ibomsa kawi hairi police na unnatural death case ama lokhat ke tawbada imung manungi mioi singna tawbidanaba haizabadagi aroiba mathau mangampang thoknaba haksang adu lawkhre hairi mathangda online game da lupa lakh ani mangbadagi suicide tawduna sijakre hairiba thodok asi Madhya Pradesh ki Chendawarada leibi angang anigi mama oibata natana Angalwadi gi supervisor amasu oiribi Sarala Salam sahi kuntraga nipan kobi nupi ama online game da lupa lakh ani mangbadagi wakhal nungaitaduna pasagi ka manungda suicide tawduna sijakre hairi Sarala na matam kharagi mamangda home loan lobagi paisa singba ngamnaba online game ase sanakibani hairi mahakna siramdaida mahaki mapuroibada WhatsApp message thaduna mahaki sel thungi awaba adu hongdoklamki adubu mapuroibana duty tawringai message khangodabana kona khanglaktuna yumda halakpa matamda siduna leiramki amadi masa ani adu ka amada solon silaga thanamki hairi mathangda Soibam Sarat Kumar gi Mathau mangam pangthok lagani Kuki militant singna tamthina tokpiram laba Soibam Sarat Kumar sahi hompuga mangagi asiba haksang lawduna aroiba mathau mangam pangthoknaba sem sakre JAC imung manungi mioi sing amadi police ki makok thongba singa Zeribam police station da mifam ama pangthok laba matung yanaba asi urakhibani Silsar Medical College da postmortem tawnaba pukhibaga loinana postmortem loiraba matung mahaki maramda puraktuna mathong mangam pangthok lagani hairi mathangda maitei furupna mapangan kanduna leirabadi awang nongpok lamda achouba yawal iho ama lakpa yai haina kibadagi Bharat Sarkarna Kuki singbu khulai oina sizinaraga maitei singbu Imphal manungda tasillaga thamnaba honarakpani haina RK Sanayaima Allies Megan na fongdokre mathangda Kuki na National Highway 37 total shutdown lauthokiba adu rongmai naga student na athingba pirakre Kuki organization singna National Highway 37 Imphal Zeribam lambi asi ngarang numidangdagi horaga pung 13 gi total shutdown lauthokiba adu tawba yaroi haina rongmai naga student organization Manipur gi General Secretary Jinthui Panmai na thadorakpa cherol amana khangalakli cherol asina hai National Highway 37 asi communities khudingmakki lifeline oibana maramna asigumba terrorism gi thabak thauram asi makhata na tawdanaba section warol thamlakpaga loinana Kuki militant singna Chief Minister N Biren gi escorta ambush tawkhiba adu yaningdaba hongdorakli Mathangda Koktrukta Kuki singna nongmai kaplakre Koktrukta ngarang nomidang pung 13 ga minikullom taba matamda Kuki narco terrorist singna maitei khultamna bom mangaga loinana nongmai round kaya kapsilakre hairi khulngakpa amadi maphamduda duty tariba state force singna su handuna nongmai kapki nongyai matung pung 12 makhairom tarakpa fawba khulthokna khi thoidokpa asokapandi yaukhide hairi